Kurumjari, SKTV News na sandok ba Manipuri pau yang biri bising butaram nokshari ahan bada maroyu pau sing pangbigani. BJP ki lusing ba BL Santos amade Dr. Sambit Patra nga sa Imphal yorokre, BJP ki state legislature singa thambal sangin dami pampang thokre. Assam amasung Tripura da kundariba maitai panggal singna Manipur da lakpada mayoknariba UNLF gi matangda memorandum ama MMDO na Manipur gi governor da pishin kray. Amasung lamdam asigi school amadi college singda tamnariba textbook sing Manipuri lon da handoktuna tamhangadabani haiba demand da human gen semduna mahiroi singna kongjang sanchin kray. BJP की National General Secretary Organization BL Santos amadi North East की Insar Sambit Patra ngasi Imphal da thunok kipagal wenena thambal sanglenda BJP की MLA singa mifam pangthokrai mifam aduda Kairao Assembly Constituency की MLA Laurembam Rameshwar natana BJP की MLA khudimangna saruk yakiba mifam nei Nungthil pung ama makhairom taba matamdagi mifam hauke mifam adu loireba matungda BJP Manipur gi karyakarta singi oiba mifam su pangthoke ahanba tangka ki mifam loireba matungda thorakiba Konthogjam Assembly Constituency gi MLA Dr. Sapam Ranjana Paumi Singda phongdokimbada National General Secretary Organization BL Santos yauna pangthokiba mifam adu maruina BJP si hena mapangal kangkhanabagi pandamda pangthokpane state asida miyam gi oiba laingak ama sembagi matangda su khanari adumang pukaram ba matamda semgani haibagi wafam di laikhai tadri loinana lusingba ama khanbagi matangdasu khana ba leitri haina phongdoki amaromda mifam aduda saruk yakiba Thanga Assembly Constituency gi MLA Tongbram Ravindron haikibada kumjal singani kuntareta pangthokadoriba Assembly Mikhalda BJP na amukhana laingak paina bhonabagi matangda mifam aduna khanaki Houzik state asida popular government ama leitaba maramna miyamna thainariba khudongsadaba singasi makhatana lehendana ba athubada miyamgi lengak ama semna ba center gi lusingba singa aduma khanari athubada popular government ama semna ba honari bhana makhatana hai BJP gi MLA singi marakta lusingba khanbagi sayna ba leite amadi lusingba si center na khalakadabani aduma pu lusingba adu MLA khudimangna yaba ama oigadabani haibasi MLA singi wafam ni haina bhana makhata ki Houji BJP की कार्यकर्ता सिंगे मिफम पांगथोली बसी लोरेबा मतुंगदा MLA सिंगा अमुक मखाताना मिफम पांगथोलबा याई हाइरी This meeting was perhaps to strengthen the party organization to be much stronger than it was before. It was mainly of party organization. There are some certain process which needs to be taken up to form a government. Security government will come. President is there, all central leaders are there, and they are working very much on that. And what we believe is like will be done. The government has to be there so that people are. We know like some people are not happy with us, and to bring back new hope to the people, we have to be. Government has to be there. But this time, what we are asking is like when they choose a leader, they all have to listen to all the MLA's opinions. And only then the center will be good, and the BJP party's central government has to be there, not someone central government that we don't want. Manipuri Muslim Development Organization MMDO Assam के President Muhammad Abdul Nur na lusingba lubasi gi thomi mangana ngasi Imphal gi Raj Bhavan da Manipur gi Governor Ajay Kumar Bhala ga unaduna Assam amasung Tripura da khundariba maitai pangal singna mayok nariba inner line permit ki matang da memorandum ama pisin kray Hiramasugi matang da Imphal gi Raj Bhavan da gi thadorokpa warol aman hai MMDO gi thomi singna pisin kiba memorandum adu maruina Assam amasung Tripura da khundalai riba maitai pangal singna Manipur da satpa matamda ILP lobgi matang da mayok nariba khudongsa da basing aduga mari lenana Governor Ajay Kumar Bhala da pisin kibane Assam amasung Tripura da khundalai riba maitai pangal sing asi Manipur ga thadona ba yaroi da ba asetpa mari lei maram aduna makhoi sing asi ethnic amasung social gi oiba midyeng da sapmanana yengbina ba Governor da takshin ki wafam sing adu da Governor na su yengshin gene habi gi thajaba pe ki hairi Lamdam asigi school amadi college singda tamnariba textbook sing leivak asigi nipan suba schedule da sallaba Manipuri lon da handoktuna tamhangada bane haiba demand tawruduna ngasi mahiroi singna khongjang sanction krai
Khongjang adu ngasi Uripok talaiba Ibotonsna Girls Higher Secondary School gi Mahiroi Singamadi Manipuri Students Federation MSF ke thongmi singa punna sinduna sangshin kibani Human Sen Semduna sangshin kiba Khongjang adu da kholau kya su lauki Khongjang adu gamari lenana MSF ke General Secretary Sundar Kumana phongdo kibada Housing Mahiroi singa tamliba textbook singa si Manipuri londa handoktuna Mahiroi singa tamhana bohana gadabani Ipa ipu singa pukai sona thamlamba aikhogi lon amasung mayek ngasidi namsinduna thambire Migi lon amasung mayek tambiraga leiba haibasi tungi yumbi oirakadoriba Mahiroi singda mama leibak nungsiba walakani lamdam asigi lon amasung mayek saukhanan bahaibasi aikhogi thodangni leibak asigi nipan suba schedule da salaba lon amabu namsinduna thamba haibasi Britishna matam amada satharamba sumnam sasana duka pangkhakni Madugi hainabi adu ngasigi lengak asina su makha sathari haibada haiman bathokloi Amaromda NAP 2020 da su mayek sengna yauriba mamalonda mahimasin tamhangadabani haiba wafam adu Manipuradi madugi ona tainabada leiri Maramaduna mari lenabasingna Manipuri londa mahimasin tamhanabgi khongthang athubada paikhatkadabani Hiramasugi matangda MSM na Manipuri Governor Ajay Kumar Valada memorandum kya pisin kibalai krai aduba thabak oino onthokpagi mami uraktabasina MSM da ngasidagi hauduna isagi londa mahitama phanganbiu haibagi khongjang asi sangsinba hobani makatana khongjang asi sangsinaba tongan school amadi college sing sem saba loire haina Sundar Kumana makatana phongdoki Hausi Mahiroi singna tamliba textbook lyric sing hariba lyric sing asi aikhogi Manipuri londa khantoakanda mai masing tamba phangalu haiba adugumba khongjang aduni hariba khongjang asi karigi damakta MSF na sangsil libano haiba dudi isagi iron yet okai sona aikhogi ipai pu singna thambiramba taragasu aikoina migi marolda mai masing tamduna leiba haibase masi aphaba kudam nate aikoigi isagi ironi se chaukalan bhai basi aikoi pumna makit thaudangi masibu thawoidaduna aikoina migi marol waira kanda tamba asina ngasi haugalakliba tungi yumbi oigadriba Mahiroi singna mama leiba aikoigi khunai asibu nungsibagi ithil walakani haibasi MSM na thajai Thobal Police Station konba toan mafam anida ngasi thokiba lambigi laibak thiba thodokta mioi ani laikhidre hairi thodok adugi matangda press na phangba pawamagi matungina ngasi ayuk pung 12 rom tarakpa matamda khangabok khulakpam laikai da auto rickshaw amaga Royal Infraction bullet amaga thingjinabada auto thorokiba driver adu laikhidre bullet thorokliba mioi adusu sokpadagi hospital da laikadari hairi thodok adu da laikhidraba auto driver adudi khangabok awang laikai dagi laikhidraba Laisram Mohon gi masanupa Laisram Ingosani mahak masagi sahi yangkhaini thoiram sure hairi amorom da ngasi numiyungba matungda Thobal District Hospital gi gate mamangda amadi madugi manakta Honda Activa ani thengjinabada Activa thorokpa mioi ema laikhidraba mioi adudi athokpam awang laikai dagi laikhidraba L Angaugi masanupa Laimopopam Ingone Masagi sahi yangkhaini thoiram sure Activa adumaktada tonglakhibi Ingogi loinabi Nimita District Hospital da ahanbigi laing chatharba matungda Rims Imphal da refer tawrakhle hairi Atopa Activa da lakiba Wangjing awang laikai dagi thiam lanthoibi sahi kun amasung yari poktagi Kangabam Gitanjali Devi sahi kun rom surabi bimasa ani asisu Rims Hospital da pukre haina pawsin makhatari Kumza lising mga samapan humudra nipan gi November gi tang tarani thoi ngasi gi mida sida kameng da thokiba thodok amada laikhidraba ayekpam dhiren atopaming angam purai latpam kabikanta sarma amadi pukrambam gambir maite gi yata phamoiriba kameng gi leimarokta haikalaika tamduna kuman thoram pangthokrai laikhidraba singi imung manung yauna marup mapang amadi miyamna saruk yaraga pangthokiba thoram aduga mari lenena purai latpam dimbeshwar kaubamyo emana phongdokibada Kumza lising masamapan humudra nipan gi November tarani thoi nomaijing numita kamengi leimarokta leiba athoba singi camp amada security force ki apunba team amana camp adubo langoi sanduna thamnaba matung khangogdana landarakhi maduda lona thingkraba lalobbalub pripa ki founder member oiramba ayekpam dhiren atopaming angam fraidarpam kabikanta amadi pelegi pukrambam gambir makhoi humgi punsi pikhamnaki Thokriba thodok adu kamengi lanfam haina ningsingduna laikhidraba makhoi ahumgi mafamda sahi khudingi November gi tang 12 da imung manunggi miyoi singna haikalaika tamduna laki masida sunatana makhoi ahumna laikhidaba sahi yankhai pharka daure haiduna sagai natai amadi laikhidraba makhoi ahumga tinaramba maru mapang singna lakpada khudong sana ba haiduna Manipur High Court agi ayaba lawrga ngasigi thoramasi pangthokpuni haina mahangna makhata ki sahi gi kumon lakpo khudingi Khoi damakta haidana koina hailai katuna mage atmagi shanti ki damakta khoi khoram jaduna lakuni do loingana hadaki kumsi asina mamang dagi koina
इमुंग मनुंग अखोई सागै नातैना कत्तुना लाकपसिंग अदु लाकदोरिबा चाही अहुम सिददी चाही यांखै फाजलकदौरे हाइदना अखोई कोतगी अयाबम लौजरगा मयामसु अखोई सागै नातैदा नतना मागा तिनाजरंबा मरुक मपांग खंगजरंबा मयाम जु लाकपदा खुदोंसानबा हाइदना अखोइना कोतगी अयाबम लौजरगा नसिगी हाइलै कत्तिगी थौरम असि पांथोकसबनी UNLF के वाखलों द सिंगरकपा रिएक्शनरी ओइबा वाखलों सिंह खुदकता लेपकदबने हाइना लोना थिंख्रबा लालौबलुप कोइरेंग लुसिंगबा UNLF ना अकन वाफम क्या थमलकली लुपसगे सेंट्रल कमिटी की पब्लिसिटी सेक्रेटरी एम सकेना खुजेक पिदुना थादोरकिबा चेरोलमदा हंदक UNLF असि मणिपुरी करंबा याउलुमना हाइबा इरेसा सिंगदा मरोइना नाहा सिंगदा लाना खलनबा याबा रिएक्शनरी ओइबा वाखलों सिंह YouTube Facebook न सिंगबा सोशल मीडिया दा थादोरकपा थेंगनरे फुरुप अमा खक्तगी अखुबा वाखल मियेंग दा सागतपा रिएक्शनरी ओइबा वाखलोन असि संदोरकलबदी मणिपुर असि कायहनबा याबा फिबम दा लागले मरम मदुना मणिपुर दा सही सा कया खुंदामिनरकपा फुरुप सिंगी मतंग दा UNLF की फिरेप अमसुंग वाखलोन असि नहुना निंगसिंगबा मथौ तारे इंडिया लेगाना मणिपुर की निंगतम याउल लालहौ नमथनबा डिवाइड एंड रूल दगी डिवाइड एंड डिस्ट्रॉय की लालोंग सिजनरकलिबसि इरेसा सिंग खंगबा गाक्तनी हौजिंगना लिसिंगनि कुनहुमदगी मेगी तांग अहुमदगी अखोइगी निंगतम याउल लालहौ नमथबगी अरोइब खुथा ओइना कुकी खुलाई पाइबा सिंग सिजनदुना मैतै फुरुपु तंपाक्ता नमसिनदुना थमनबा लान तासिलकपा लोइनना म्यांमार दगी नौना पुसिलकपा कुकी कया अमना तंपाक्ता कोइना अमदी अकोइबा चिंखोंग चिंयादा खुल तासिलिबा डेमोग्राफिक वार की थौसिल चथरलिबसि खंबिगदबनी लान असिदा मिसि मिना नांगहनबा मियोइ लिसिंग हुंफु हेना लांजना हनबा मदुगी मथक्ता लेबाक असigi सेमिलोन की फिबम फरहनदबा असि अखोइना मायुनरी मतम असिदा UNLF की आइडिया ऑफ मणिपुर की वाखलोन मियामदा निंगसिंगदबा यारकते मैतै फुरुप असि लेबाक असिदा खुंदामिनरिबा फुरुप सिंगी मनुंगसना लेबा फुरुप अमनी मरमदुना मणिपुर सही सा कया खुंदामिनरलबा फुरुप खुदिमक मागी मागी टॉप टॉप सक्तम योखतपा अमना अमगी सक्तम इकाई खुमनबगा लोइनना मपान तांगनना हिंगमिनबा ताई मसी थबकता ओंथोकपा ngamnaba मियामगी लेंगाक लिंगदबने हाइबसि UNLF की वाखलोनी UNLF असि मैतै फुरुप खक्तगी सक्तम सागतपा लुपनते फुरुप पुनमकी सक्तम सिंग थाक वांग इकाई खुमनै मरमदुना UNLF की वाखलोन असिदा सिंगनबा रिएक्शनरी ओइबा वाखलोन संदोलिबसिंगना थोंग असि खुदकता लेपकदबने हाइना सेरोल असिदा खंगलकली थासिगौ किबा तांग 10 मणिपुर पुलिस के कांगबु अमना तोआन तोआनबा मफमदगी लोना थिंख्रबा लालोवलुप RPF PLA अमसुंग प्रीपाक प्रोगी कारन मरी फाबंगम ख्रहारी हिरमसुगी बतांगदा पुलिसगी फंगो पावगी मतुंगिना हौकिबा तांग 13 मणिपुर पुलिस की पर्सनल सिंगना जिरिबाम पुलिस स्टेशन कोनबा दिवोंग सनाखोंदगी लोना थिंख्रबा लालोवलुप RPF PLA की कारन अनि फागपंगमखी फारब मियोय अनि दुदी संतोष बोरो सही कुंत्रा अमसुंग होदाम ओंबी मनोरमा सही कुंत्रा माथोइने हाइरी मखोय अनि असि प्राइवेट स्कूल सिंगदगी सेनखाइ थुंखाइ तौबदा सेनब मियोयसिंगनेसु हाइरी अतोपा थौदोक अमदना हौकिबा तांग 10 मणिपुर पुलिस की टीम अमना RPF PLA की सेल्फ स्टाइल लेंस कॉर्पोरल थोक्सोम विजय अतोपमिंग बोपेन अतोपमिंग बाइक अतोपमिंग तायाई अतोपमिंग खेदा सही यांखै माथोय हाइरिबा मियोय असिसु यारिपोक काकमयाई मनिंग लेकाइदगी फागपंगमखी फागलब मियोय असि बिष्णुपुर डिस्ट्रिक्ट के मनुंग सन लैबा थिनुंगै अवांग लेकाइदगिनी हौजिना यारिपोक काकमयाई मनिंग लेकाइदा लैबनी फारब मियोय असि बिष्णुपुर डिस्ट्रिक्ट के मनुंग सन लैबा लेंगा के एम्प्लॉई सिंगदगी सेनखाइ तुंखाइ तौबदा सेनबनी सुहाइरी मंगोंदगी मोबाइल फोन अमगा सिम कार्ड अनिगा फंगखी नाकलमरोमदा थासि हौकिबा तांग 10 मणिपुर पुलिस की कांगमुना लोना थिंख्रबा लालोवलुप प्रीपाक प्रोगी थोंगाम आनंद अतोपमिंग इकु सही कुंथ्रामदोय हाइरिबा सेल्फ स्टाइल सर्जन मेजर अमा सेमाइजिंग थोंगामदा लैबा मसागी मिमदगी फारे हाइरी फारब मियोय असि कक्सिंग डिस्ट्रिक्ट के एरियादा सेनखाइ तुंखाइ तौबदा सेनबा मियोय सिनी सुहाइना पुलिस की पावसिन मखातारी Organizing Committee of Sardar at 150 Padayatra Unity March Lisingni Kurmanga Bishnupur District ki Manungsana Bishnupur District Manipur na Sinduna Flag Off Ceremony nga se Imphal Fish Museum Maibanot Pasing da Pangthokrai Thoramadu Rajya Sabha ki MP Laisem Sana Zawba DC Bishnupur Puja Elangbam Mera Yuva Bharat Manipur ki State Director L Marjit Kumar Thambalmari College Oinamgi Principal Professor Dr. Khuraijam Mohan Imphal Fish Museum ki Director Heights Joyrem Amadi Unity March ki District Nominee NG Savana Amadi Heights Iboyaimasu Saruyaki Professor Dr. Khuraijam Mohana Sardar Vallabhbhai Patel na India se apunmagi saktam sagatpada lawkiba thodang amadi punsiwari liduna district asigi manungda leiba toan ba school singgi lakpa mahairu sing amadi saruyaki ba singda punna khangmina ki thoramadu da MP Laisemba Sana Zawbana lusingduna
Atmanivar Bharat ki wasak lomina kipagaloina rally ama lamthaki rally adu Imphal Peace Museum dagi hogduna Imphal Peace Memorial mamang fawwa satlaba matungda madugi mamangda cultural program kya ulaba matung tidim lambigi laimram lamkhai fawba satluraba matungda halaklaga thoram pangthokpam dalang thumpham oiki Viksit Bharat ama 2047 on Highwaysta ikut Manipur Viksit Manipur untuk terlihat. Aduna hari ini Viksit Bharat se orang pun di punsan bila me hari ini Iron Man of India asal Bharat se punsan le lego sudah budi ada punsan le Bharat se yang strong over Bharat ama yang unified over tu Bharat ama ikut sangat terlihat. Ada itu tadi ko pensta ikut kalau Atmanirbhar Bharat khas. कोई आत्मनिर्भर भारत से हिंदी में मसीही मिनिस्टर हम लोग को देखो कि सेल्फ सफिशिएंट और सेल्फ रिलायंट होगा अगर कोई इसा से क्या है मिपार तांग दबा अदगी इसा की पोथो इसा की थोक्चे जो जाते कोई कोना दबा मशीन है कोई मरांग कायना मिंग मापान तांग हिंदना बकोना बा मसीह चंगे कोई पुंजन में हारेगा लोन हिरम बुद्धि में कोई मापान दिखे सुन तांगा तो कोई कंट्री सिंदगी तो बा न्यूज़ सिंदगी कोई साग ना बसु थांग ना बसु अमा सुन तांगने के लिए पुंजन कोई सुन माही नहीं किया अदुना पुंजन को भारत से बसु मसा तोंता मखो तोंता कोई मरो तो लेप्स को गंगा अदुला को वाखन लोगुदा भारत के प्रधानमंत्री ना सिगी थोरो से इंडिया की तो खुद मत पांतो कोनी Mahusagi tangdu leitaba phibam da hingsi hairabadi aikhoi amatoina thabak tawminabagi tangai fadaba lei haina Lamlai Assembly Constituency ge MLA Komandabam Ibam Sana Fongdorle wafam asi songbung thongkhong da nauna sagadaba community hall gi urep uyung tamagi thoram da fongdokibani thoram madu da Lamlai BJP mandal gi lusingba singamadi hanagi administrative committee ge members sing susarug yaki thoram madu ga mari lenena MLA KH Ibam Sana makhatana haikivada housing Manipur da tholiba irang asi nakal animana khongpham khara khara handoknaraga thokriba thodok adu Kaukthokna banatana mahusagi punsida hanjilangna bagi lambi leite irang asi loisinduna tangdu leitaba porake hairabadi aikhoi puna angamba thodang lomina bagi tangai fadaba lei nakalani gi marakta lana sana kiba yaba wafam sing yariba makai ngang amadi amana amabu yengthina bagi thabak tawdabana asumbo oigani tangdu leitana hingsi hairabadi madugi phidam adu laknaba amadi madugi phibam adu sapsana thamnaba thabak tawmina ba mathau tai haina MLA KH Ibam Sana makhata ki Niago mena santi porona bohonda ribise aram haina torokanda koine kari wanganga koine kari thabak toroga hena thuna yangsanna santi si lakadage habi wakan to koi khanminasi aduga koine lobhum to ko dai tadu lominasi lana au chantongna gumsi hojiki lairiba Government of India separate administration sabate habi athadi separate administration biro era lapthokre karamaina khangruga karamaina uruga haino bithok kidore thawang loi gre ane da hais ana shanti leisi harati shanti lagawi wangang tamne shanti lagawi thawak to tamne rama gamaga lingjen manaka na ba amaga amapun baya tanaba kaidoba wasi sungang na leirati apun bai du kamai lakteino nungsina bai du kamai lakteino akhoi amara babu fazana ବ୍ୟବହାର tawno apen ba pen da balai resu yamna phajaba wahina khoi haina adudagi ne ba nungsina ba laktai se Paugi maraktan aten ba brema tang nominasi SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalava connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magun leiraba service asida adumsi yawiu akupa marol gi damak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani break ki matungda makhataba pausing pijari Manipur Technical University MTU gi hangduna leriba vice chancellor gi post asi athuba matamda mention aba Federal Students Organization Kanglaipak Fesokna mari lenaba singi pungning singsilakli Hiramasi matangda Fesok ki Publicity Secretary na thadorok pachero lamana hai MTU gi hangduna leriba Vice Chancellor gi post asi mention ba lenga ki mari lenaba department ta takshin ba laikhrabani
MTU ge Vice Chancellor leitaba maramna academic amadi administration ge thabak thoram singda khudongsa daba kaya mayoknare loinana mahiroi singna thengnari ba awaba sing asi yengshinbina ba matik saba authority leitabagum tawribasi laibak thibani masina maram orga university asigi sakwa thorang amadi mahiroi singna fangliba mahai tambage thak asi nongmanomgi thintha bahaibadu oirakli cherol asina makhatana hai sayisigi August thada Manipur ge governor da cherol ama piduna MTU ge Vice Chancellor athuba da hapina ba taksin ba laikre adubu court ki sayana ba ma leiba maramna Vice Chancellor ge post asi hangmani court ki sayana ba si loibaga regular VC hakune hana governor na thajaba pirakpa laikhrabani hoji court ki sayana ba si loishin kre haibu wafam fesona khamangam lei maramaduna athuba da MTU ge regular VC ama haptuna university sibu kanna bhona biyo haina cherol asina makhatana phongdorukli Nambol Kaitel Apunba Lukmai Sintalup Amadi Nambol Bora Association Sinduna Laliba Tang Taramanga Fogi Banuda Nauna Sariba Nambol Kaitelgi New Vendor Sanganasi Lushin Bagaluna Laliba Tang Contra Fogi Manunda Sangaduna Miam the Kusina Amadi Masi ground floor asi Nambol Bora Yonbisingi Pampam Ohengada Bani Hainangasi Nambol Wazarda Leba Tribal Market Wakan Mipam Satakray Wakan Mipamaduga Mari Lenena Nambol Kaitel Apunba Lukmai Sintaluki Secretary Y Santi Blana Fongoki Bada Sahi Manga Hena New Vendor Sanglen Nasi Sabi Awabakaya Kanguna Laklibani Nambol Vazarda Ladiba Warayon Bising Tasigi Tang Taradagi Fampam Natabana Warayon Baleptuna Lakli Warayo Libising Asi Imung Manung Puriba Mui Ngaktani Maramaduna Sanglen Nasi Tang Kuntra Fogi Manunda Sangaduna Miam the Kusina Biduna Warayon Bising Amadi Pion Bising Paman Biu Maduna Trabadi Akan Mokongjang Kya Sangshin Gani Haiki Nauna Sariba New Bender had a Kanariba, Akwigi, Zagase, Akoi, Manga Tara, Akoi Matiwana Kangare, Aduna, Akoi Awana, Mayams in the Kangan, Akoi Kangong Kanga than Akoise, Labaya than Milsipati the Kaya Hide, Sekaya Tazare, Tabidre, Saka the Hide, Tabidre, Maramaduna Akoi, Atuba Matamda, Tangtanga, Dagi Horaga, Akoi Handaki Taziki Manujida, Yam Tunnel was Lotion Biduna, Akoi Zangan Bidaba Taragadi, Akan Bakonjan Kaya Sanction, Akoya City Leparoi, Tangtara. Dagi Haujarakpa, Bora Lepaga, Boraze Yonda than a labani, Quize, Pambam Jelatana, Bora Yombama de Pumbam, Yam Natumatam, the Aquay Sangaraga, Aquay Zanganbi, Haiduna, Aquay Tankutabo given the Aquay Sanjaki Habagi, Wakami Pam the Pamjari. Community mobilization ke matang the district level ge oiba meeting kam awareness program bangasi representatives of Louis Kaksing ge auditorium the pangthok krai Zonal Education Office DPO Kaksing amasung Samagra Shiksha Elementary Manipur anina khusan maraga sin bathoram maduda Kaksing ge ZDO Mayanglambam Rakesh na phongdoki bada sahi khuding ge education policy ge matang asi ahong mukra de dumang lai masipuna mak khamina duna hogulakli ba mahiroi sing asi apaba myo amamam oina ba oza amadi mahiroi sing ge mamam pa sing na honamina ba mathau tai haiki awareness program aduda ZDO Kaksing ge makada leiba ton school ge oza amadi SMDC ge myo sing na saru yaki thorom maduga mari lenena education Vidyanjali benefits of health ka mari lenena district enrollment drive ki rally amasu Kaksing higher secondary school dagi practicing junior school forward ki ahongwa policy programs improvement adaguma mayam mulai higher singa ko khaminaraga tangai padana school da ground level da oza amoina parents amoina committee member amoina aikogi satra singi demokta aikogi already manaharo singi demokta tawgadam program mayam tuki khangna bagi apuni warol sing taminaba amadi local number minagi tanjani nasi lawjari session from the school se mayam na oza tatna salai bo entawi adabu community mobilization ki wahan tuki high school se oza amadi parents adagi local NGO akoi puna salai bani haido sima akoi han baga hali ba community mobilization se ki Sports Culture and Educational Organization Khangabok Amadi Hypernova Edu Anina Kusan Madana Haukiba October Gitang Anita Pangtokiba Mindspark Manipur 1.0 State Level Mathematics and Science Knowledge League Isini Kulmanga Gifal Lautole Hairi Mathematics Amadi Science Knowledge League Asida Saru Yakiba Mahirisina Hypernova Edu Gi social media facing the Sangaga Falyang Bayagani Hairi
Hasiko ki batang ni panagi ki marks amadi thangta de observation committee na thangta ge numit kamari lenena pangtholaga lakpa thorom gi sargam oina ngasi andro kharam laikai da leiwa Malem Nganba Kindergarten School da awareness cum demonstration ki thormama pangthokrai thangta for guiding future generations with wisdom haiva thim da pangthokpa thormadu da Malem Nganba Kindergarten School gi founder principal Salam Ibom Samaitai thangta de observation committee ki chairman Irom Ibom Samadi Kanglai Indigenous Martial Arts and Cultural Society ki vice president Brahmasari Mayum Vilki Sarmasu Saruyaki Khelo India ki makha da Kunsuba Battalion CRPF na Sports Authority of India sai kusam na dunang asidagi Boro Bekra Volleyball Tournament lising ni kunmanga haukrai Ziribam gi Boro Bekra da leiba Netaji High School da thas gi tang tara mari fauba sathagadoriba volleyball tournament asida punna team kunna saruk yari ngasi hokdokpa numit ta sanaki ba ahanba match da thangpoi punji volleyball team na Dolakhal volleyball team bu set anisino da thoiki thoramadu da saruk yakiba DC Ziribam Krishna Kumar na phondokibada volleyball tournament asina haurakli banaha singda competitive spirit teamwork amasung friendship hangat han bangam lagani haiki tharonggi matung tarakpada DC Krishna Kumar SP Ziribam amasung Kunsuba Battalion CRPF ki CEO na lusingduna Zakuradhor Karong Lamdai khuna amasung Modhurpur da satuna irang asida amangata thokraba yumsing yengchinki relief camp ta leiba miyoi singa su unaduna wari sanaki Ziribam gi executive engineer amasung contractors singa loina duna Ziribam tipai muklambi gi phibam su hakthena ni yengchinki Amateur Kabaddi Federation of India ki minyang makada Kolkata da leiba Dumdum Jail Ground da mathang tha December ki tang 15 da ki kunifan fawba yangkai mathoi suba Junior Girls National Kabaddi Championship lising ni 15 da Manipur ki team su saruk yagadawri Bengal Amateur Kabaddi Association na yumbu warga numit mari ni suna pangthokadaba National Kabaddi Championship asida saruk yaruna ba Manipur ki contingent semna bagi damak lakliba tang tara turki ayu punipan tabada Kurai angom lekai da leiba LUC ground da trial cum final selection ma pangtholagani hairiba trial selection asi sayisida singmai gi YGC da pangthokiba yangkai mathoi suba junior state kabaddi championship lesini kunma da saruk yakiba nupi masa sanaroi singna saruk yaba yagani sanaroi sing adugi masa masa gi sahi kumjali singni manga gi December gi tang kunma pan gi matung da poko yedabani loinena arumba gi chana kilogram humphudagi heloi dabani haida Manipur State Kabaddi Association gi General Secretary TH Motilal na thadorpa cherolamana phongdorgi Andhra Pradesh ke Anantapur da thas ki tara nipan gi hogodoriba Dr. Talimeren au Junior Girls National Football Championship lisini kunma kuntarukta Manipur gi mohut sinduna saruk yarugudaba Manipur gi nupi masa sanaroi singda All Manipur Football Association Imphal gi maikedi uniform sing en thokrai loina na championship asigi Group C da yauriba Manipur Karnataka Chhattisgarh amadi Gujarat ki team singna mathang match sanarba matung group asidagi winner oiraklaba team aduna championship asigi semi final match sanagani hairi Indian Body Building and Fitness Federation Manipur Union Sinduna Thasgi Hokibatang Tara Amadi Tara Mathoida Government Polytechnic Tagyal Gi Auditorium da Pangthokiba Anisuba Mr. Kobru Singh Sang Championship Lisingani Kunmanga da Fit Forever Fitness Zone Dagi Maitram Malem Ganmana Senior Body Building Gi Oina Kilogram Yang Kaimanga Gi Kanglupta Gold Medal Lobangam Krai Maitram Malem Ganba Mamang Dasu NPC Worldwide Assam Body Building and Physics Championship Lisingani Kunmanga da Gold Medal Lor Kibani Loishalakpada Maruiba Poxing Mokana Fongbigani. BJP ki Lusingba Biel Santosamadi Dr. Sambit Patranga se Imphal Yorokre BJP ki state legislature singa Thambal Sangen da Mipam Pang Thokre Assam amasung Tripura da Kundariba Maitai Pangal Sina Manipur lakpada mayoknariba ILP gi matangda memorandum ama MMDO na Manipur gi governor da Pisin Kray amasung lamdam asigi school amadi college sing da tamnariba textbook sing Manipuri lon da handoktuna tamhangada bani haiba demand da human chain semduna mahiru sing na khongjang sang Kray
Hojik Pawinadi SKTV News Sandok Sabah Manipuri Paulo Jere Manipur Miang Punchida Kwadi Maru by Sera Sige Lebaga Sige Mani Malim Go by Epoxing the SKTV News for Binyang Tanu Review Pawing Group Sungam Kana Kurum Jere